Mami TV ki talk show meeting tabiriba pumnamakpu Janbi athokpamna ikai khumnaba utchari. Hauziki matamda nupi singsu nupagumna thabak thauram khudingda makok thongba ngamlakli. Hairiba nupi singsigi maraktagi yamna struggle tawraklabi punsida mai pakna hinglibi nupi amani aikhoigi ngasigi guest Rita Khomdram miyamna Laizalembi hairagasu khangnabi headmistress Oinam Primary School Masama cancer survivor ama oirabasu thauna fana miyamgi thabak tawribi adugumlabi women activist amani Madam bu khoigi studio da taram nokchari Madam dagi khangjaningba hangjaningba mayam amadi leiri adubu ahan basidi akhoigi viewers singna hena khangnaba madam gi tentakpa self introduction ama thambiyo Punumampu ahan mamuktada kurumjari aigi ming Rita Khomdram Laizalembi haina su khangjai khangnabi aduga ai huzik oja sinpham oina haragati oja oijari Oinam Primary School da headmistress oina thopujabani aduga huzik ki oina di ai cancer kanna naruraba matungda hogalaga school kaba hogalakta ngariba adumba cancer survivor amani haijage aduga mayamgi khoigi nupi mayamgi oina khoigi kai haitari women activist oina nupi singi maramda ai wakhar tawjari aduga loinana aigi education qualification haragadi ai MA B.Ed ni aduga aigi schooling na khoigi Don Bosco Chingmerong da leibisida class 1 to 4 tamai ko ha hujik on nupi yaure marak nupa ngatung tamame adugi mamang duda nupi tamyenge da class 4 bok tamame adui matung dagi di 5 to 10 ai MBC higher secondary da tawre aduga 11 taina higher education ai Pune da tawjare Madam da hangjaning base madam se cancer survivor amasu oina haibire aduga aikoina thengnajabada YouTube adigi social media Facebook na chingbada madam gi maru oina YouTube channel cancer mapau haina makhoi thengnaje ado masigi paikhalak iba khongthang se kari karamba pandam dagino haibdusu thambiyo tasengbadi cancer gi mapau na channel ama ina hangi base cancer gi maram da work tawning basidi kuire tawgena khalak pase maram di aigi ima hek pokpi basi jo koi cancer blood cancer legi dabani adugi mathakta ima pokpa koi agya bokse koi sisu throat cancer legi dabni haidi cancer ga koi imunga samnara isi kuire haiba ko aduna cancer maram da ina work tawgi de dum khallaga leiba isi naw gai sidum haina ba khara cancer maram da work taw se kaina aduga kaida tawdoino di thoidona khalluda ba akoina cancer gi work tawba gai hairaga akoigi hekta hospital lamga hangba ko adumaina ga organization am semaga cancer patient myam help tawba gai adum line da sum khallaga leiba adu kamain tawdoino di khangdaba aduga aina isamak oja oibanina oja gi akoigi education gi line da di sum work taw active oina taw leiba adumain sum leiringai seida Isorgi kaino haidi God's plan haigadra ko ai samak se cancer nare adu nara agadi ngasagi aina tawgen khallambado cancer lo isamak oirabanina kaita tawba yage na aina sum phawrokpa matamde cancer gi mapaw haiba channel se hanglakpane ko haidi hanadi pesa yam changani hospital hangudi gain khallaga leiramado aina naraba matungduda di cancer gi akoigi aina nare layengba adagi layengba marak sitaju patient atopa mayam thingnei ko Thengnaba mayam seida mayamna thengnaba challenges adagi mayamna khangningaga kaino tawro khangbam leitaba haradi ai mangta hairo cancer han hek nai diagnose tawre harada akoi manarami harasu adai aiga buk narami haraga su hek nare haiba kanda ida emotional kaino sidi mawong amne ba ko akoi se no ai se dum strong oina mayam sum haibi bane isana sum strong su dum oi ko adu hek khangba matam tudadi adum strong oibugi kaino se wall da nu crumble tawe hai tare ko adumain tawi aduda yamna waba kansida kanada contact tawdoino kanada gi help lawdoino gai se ekta ngawba ma leiba adugi adadagi naraba tungda akoina layeng matamda thengnariba mayam se si mayam se sigi maram sidaina ai se kamain tawsi kamaina mi mateng tawsige gaina sum khanba aidi aina tawrei sidi cure oire haiba matungda cure di cancer di cure di pradi haina de adubu CMR status bi ba moina ko CMR hai si koi complete metabolic response hai baneba ai di mai treatment do adu complete response bi hai base adu cure oi adum synonymous oi na doctor hai bi ko adu main to badu degi sum khalak pasi ai se nongma ai gi first check up every 3 months check up chaleba treatment lor matung da ko first check up leraga ai CMR status phanga matung se ai sum nungdin se school su ka ba hodingai se da nungdin de hippaga leibaneba hippaga leiba kansa en khanba wakhan se school phangi chatre ada ai di hana active yam oibine yum da hippaga taraga leibse haina da bai tare
ꯀꯩꯗꯧꯁꯤꯒꯦꯅ ꯁꯨꯝ ꯑꯩꯅ ꯀꯦꯟꯁꯔꯒꯤ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯁꯨꯝ ꯈꯟꯕ ꯀꯥꯟꯁꯤꯗ ꯃꯌꯥꯝꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯪꯗꯕꯁꯦ ꯀꯦꯟꯁꯔ ꯅꯥꯔꯒ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯗꯥꯏꯠ ꯂꯧꯒꯅꯤ ꯑꯗꯒꯤ ꯀꯦꯌꯔ ꯂꯧꯅꯤ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯪꯗꯕꯁꯦ ꯎꯕꯁꯤꯗ ꯑꯩꯅ ꯁꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯔꯒꯦꯅ ꯈꯜꯂ ꯁꯨꯝ ꯍꯤꯞꯄꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦ ꯐꯃꯨꯡꯗ ꯐꯝꯃꯒ ꯅꯝꯕꯅꯦꯕ ꯎꯔꯝꯃꯅꯤꯀꯣ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯄꯅꯦ ꯑꯗꯨꯝ ꯍꯤꯞꯄꯝꯕ ꯑꯩꯒꯤ ꯑꯌꯨꯡꯗꯥꯡꯒꯤ ꯐꯨꯔꯤꯠꯅꯦ ꯁꯅꯥ ꯑꯁꯥꯡꯕꯤ ꯑꯃ ꯌꯥꯟꯁꯤꯜꯂ ꯀꯤꯕ ꯃꯥꯟꯅꯕ ꯑꯗꯨꯝ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯝꯃꯒ ꯍꯧꯈꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯋꯥꯟꯁꯄꯨ ꯍꯧꯈ꯭ꯔꯒꯗꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯆꯔꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯥꯏꯗꯤꯌꯥꯁꯦ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯑꯗꯨ ꯃꯊꯛꯇꯨꯗꯩꯗ ꯑꯅꯥꯕ ꯈꯛꯀꯤ ꯅꯠꯇꯕꯤꯗꯅꯦ ꯃꯌꯥꯝꯒꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯅꯣꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯍꯥꯏꯗꯤ ꯕꯤ ꯄꯤ ꯋꯥꯡꯉꯦ ꯍꯥꯏꯔꯗꯤ ꯊꯨꯝ ꯆꯥꯕ ꯌꯥꯗꯦ ꯆꯥꯎꯔꯛꯄ ꯑꯃ ꯈꯪꯉꯤꯅꯀꯣ ꯑꯗꯩ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯦ ꯍꯥꯏꯗꯤ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯦ ꯑꯊꯨꯝꯕ ꯆꯥꯕ ꯌꯥꯗꯦ ꯆꯥꯎꯔꯛꯄ ꯑꯃ ꯈꯪꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯁꯦ ꯑꯊꯨꯝꯕꯒꯨꯝꯕ ꯈꯪꯗꯦ ꯑꯗꯨꯝ ꯄꯨꯔꯛꯄ ꯂꯩꯗꯅ ꯑꯩꯅ ꯆꯥꯕ ꯌꯥꯗꯕ ꯉꯥꯛꯇ ꯅꯨꯡꯁꯤꯕꯩꯗꯤ ꯄꯨꯕꯤꯔꯛꯄ ꯑꯗꯩ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯪꯉꯒꯗꯤ ꯃꯥꯅ ꯄꯨꯔꯤꯕ ꯄꯣꯠꯇꯣ ꯅꯨꯡꯁꯤꯕꯩꯗꯣ ꯑꯐꯕ ꯄꯨꯍꯟꯕꯤꯕꯅ ꯐꯩꯅ ꯈꯪꯍꯟꯕꯅ ꯐꯩ ꯅꯣꯂꯦꯖ ꯂꯩꯇꯕꯁꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯩꯁꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯤꯡꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯅ ꯍꯥꯡꯕꯅꯦ ꯆꯦꯅꯦꯜꯁꯦ ꯃꯦꯗꯥꯝꯅ ꯉꯁꯥꯏ ꯇ꯭ꯔꯤꯠꯃꯦꯟ ꯀꯩꯅꯣ ꯃꯦꯝꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯌꯥꯝ ꯋꯤꯜ ꯄꯥꯋꯔ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯈꯣꯠꯂꯦꯅ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯗꯥꯏꯒꯅꯣꯁ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯦꯗꯥꯝꯁꯦ ꯐꯤꯖꯤꯀꯦꯜ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯎꯔꯝꯗꯣꯏꯅꯦꯕ ꯊꯦꯡꯅꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯔꯤꯌꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯩ ꯃꯦꯝꯅ ꯀꯃꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗꯗꯤ ꯍꯦꯛ ꯗꯥꯏꯒꯅꯣꯁ ꯇꯧꯕꯁꯦ ꯑꯩꯒꯤ ꯗꯥꯏꯒꯅꯣꯁ ꯇꯧꯕꯁꯦ ꯀꯨꯏꯅ ꯆꯪꯈ꯭ꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯩ ꯍꯦꯛ ꯈꯪꯉꯛꯄ ꯃꯇꯝꯁꯦ ꯑꯍꯥꯟꯕꯁꯤ ꯀꯦꯟꯁꯔ ꯅꯥꯔꯝꯅꯤꯗ ꯑꯩꯉꯣꯟꯗ ꯁꯨꯛꯈꯟ ꯈꯟꯗꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯅꯥꯅꯤ ꯈꯟꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯨꯛꯅꯦ ꯇꯔꯨꯛꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯊ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕꯁꯦ ꯑꯩꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯆꯥꯔꯁꯨ ꯑꯩꯁꯦ ꯕꯖꯥꯔꯗꯒꯤ ꯍꯤꯟꯖꯥꯡ ꯂꯩꯗꯕ ꯃꯤꯅꯦꯕ ꯑꯩ ꯁ꯭ꯀꯨꯜ ꯈꯔ ꯊꯥꯞꯅ ꯇꯥꯕꯅꯤꯅ ꯃꯣꯏ ꯍꯤꯡꯒꯣꯜꯗ ꯊꯥꯖꯕ ꯄꯣꯠ ꯀꯩꯁꯤꯒ ꯂꯩꯕꯅꯦꯕ ꯑꯣꯔꯒꯥꯅꯤꯛ ꯆꯥꯅꯤꯡꯕꯒꯤꯀꯣ ꯑꯗꯒꯤ ꯐꯥꯁ ꯐꯨꯗ ꯀꯔꯤ ꯀꯔꯥ ꯑꯩꯁꯦ ꯆꯥꯗꯕ ꯃꯤꯅꯦꯕ ꯍꯥꯏꯗꯤ ꯍꯣꯇꯦꯜꯒꯤ ꯐꯨꯗ ꯆꯥꯗꯕ ꯃꯤꯅꯦ ꯌꯥꯝꯅ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯑꯗꯒꯤ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯋꯥꯀꯤꯡ ꯆꯠꯇꯗꯤ ꯌꯥꯗꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯀꯦꯟꯁꯔ ꯅꯥꯔꯛꯄꯁꯤꯗ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯁꯤꯝꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯈ꯭ꯋꯥꯡ ꯌꯥꯝ ꯃꯁꯜ ꯄꯦꯟ ꯌꯥꯝ ꯇꯧꯕ ꯃꯁꯜ ꯄꯦꯟ ꯍꯥꯏꯁꯦ ꯆꯨꯝꯅꯒꯤ ꯈꯤꯇꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯪꯒꯟ ꯃꯄꯥꯛꯁꯦ ꯃꯁꯜ ꯄꯦꯟꯅ ꯃꯌꯥꯝ ꯇꯧꯅꯩꯁꯤꯅ ꯈꯨꯑꯣꯡꯒꯨꯝꯕ ꯇꯧꯅꯩꯗꯅꯀꯣ ꯅꯪꯒꯟ ꯃꯄꯥꯛ ꯁꯤꯒꯤ ꯃꯄꯥꯛ ꯄꯨꯔꯥ ꯃꯊꯛꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯁꯜꯁꯦ ꯖꯔ ꯑꯩꯈꯣꯏꯒꯤ ꯎꯆꯤꯔꯥꯏ ꯀꯥꯕꯅ ꯈꯨꯕꯣꯝꯗ ꯁꯨꯃꯥꯏꯅ ꯃꯁꯜ ꯇꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯏꯞꯁꯤꯗ ꯃꯁꯜꯁꯦ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯛꯄꯗꯧꯅ ꯐꯤꯜ ꯇꯧꯕ ꯑꯗꯩ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯥꯕ ꯑꯍꯥꯟꯕꯁꯦ ꯑꯗꯨꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯃꯁꯜ ꯄꯦꯟꯅꯦ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯕꯛ ꯃꯐꯝꯁꯦ ꯊꯥꯞꯅ ꯆꯠꯄꯅꯤꯅ ꯒꯥꯔꯤ ꯌꯥꯝ ꯁꯥꯡ ꯇꯣꯡꯉꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯔꯒꯥꯅꯤꯛ ꯆꯥꯅꯤꯡꯉꯦꯅ ꯍꯤꯡꯒꯣꯜꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯕꯀꯣ ꯑꯗꯩ ꯍꯤꯡꯒꯣꯜ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤꯅꯦꯅ ꯑꯃꯨꯛ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯑꯗꯨ ꯂꯩꯊꯣꯛꯄꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯄꯨꯛ ꯅꯥꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯄꯨꯛ ꯅꯥꯕ ꯍꯧꯔꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯅꯥꯕ ꯅꯠꯇꯦ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯥꯕ ꯄꯨꯛꯁꯦꯀꯣ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯥꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯒꯤꯅꯦꯅ ꯑꯃꯨꯛ ꯁꯨꯝ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯄꯨꯡ 9ꯗꯩ ꯁ꯭ꯀꯨꯜ ꯀꯥꯗꯦꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯄ ꯃꯇꯝꯁꯦ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯩ ꯅꯥꯕ ꯍꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯄꯨꯡ 9ꯗꯨꯗꯩꯗ ꯅꯪꯅꯕ ꯆꯠꯄꯗꯗꯤ ꯑꯩ ꯌꯨꯝꯗꯩ ꯊꯣꯛꯄ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯩ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯄꯨꯡ 6ꯁꯤꯗꯗꯤ ꯆꯥꯛ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯃꯇꯝ ꯑꯣꯏꯗꯦꯗꯅꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯁꯨ ꯌꯥꯝ ꯉꯟꯕ ꯑꯣꯏꯕꯅꯤꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯆꯠꯄꯒꯤ ꯑꯜꯁꯔ ꯅꯥꯔꯤꯅꯦꯅ ꯑꯃꯨꯛ ꯈꯜꯂꯕ ꯋꯥꯈꯜꯁꯦꯀꯣ ꯑꯗꯨꯝ ꯄꯨꯛꯁꯦ ꯅꯥꯏ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯑꯣꯖꯥ 4 ꯂꯩꯔꯝꯕꯗꯩ 3 ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯊꯟꯗ ꯑꯃꯨꯛ ꯉꯥꯏꯍꯧꯔꯕꯀꯣ ꯁꯨꯇꯤ ꯂꯧꯔꯒ ꯗꯣꯛꯇꯔ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯨ ꯃꯊꯛꯇꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯄꯨꯛ ꯅꯥꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯟ ꯂꯧꯊꯣꯛꯅꯩꯗꯅ ꯂꯧꯊꯣꯛꯅꯕꯅꯦ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯣ ꯈꯟꯕꯁꯤꯗꯒꯤ ꯂꯩꯊꯣꯛꯑꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯑꯩ ꯂꯥꯏꯌꯦꯡꯗꯕꯤꯗ ꯁꯨꯝ ꯂꯩꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯃꯥꯁꯇꯔ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯀꯣ ꯏꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯒꯤ ꯑꯗꯨ ꯇꯧꯕ ꯀꯥꯟꯁꯤꯗꯁꯨ ꯊꯕꯛꯁꯦ ꯌꯥꯝ ꯑꯣꯚꯔꯋꯥꯔꯛ ꯇꯧꯈꯤꯕ ꯑꯗꯨ ꯑꯣꯚꯔꯋꯥꯔꯛ ꯇꯧꯕꯗꯨꯅꯦꯅ ꯑꯃꯨꯛ ꯈꯟꯕ ꯑꯗꯒꯤ ꯋꯦꯠꯁꯤꯁꯨ ꯄꯨꯔꯥ ꯂꯣꯁ ꯀꯩꯅꯣ ꯍꯥꯏꯗꯤ 57 kg ꯂꯩꯔꯝꯕꯗꯒꯤ ꯑꯩ 47-8 ꯌꯧꯈꯠꯂꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯖꯔ ꯑꯗꯨꯝ ꯀꯩꯅꯣ ꯑꯟꯑꯦꯛꯁꯄ꯭ꯂꯦꯟ ꯋꯦꯠ ꯂꯣꯁ ꯂꯥꯛꯄꯀꯣ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅꯅꯣꯅ ꯁꯨꯝ ꯈꯜꯂꯛꯄ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯗ ꯌꯦꯡꯉꯦ ꯌꯨꯝꯗ ꯍꯥꯏꯃꯟꯗꯅ ꯆꯠꯂꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣꯅꯦ ꯗꯣꯛꯇꯔꯅꯁꯨ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯁꯥꯔ ꯑꯩꯒꯤꯁꯦ
ꯄꯨꯛ ꯌꯥꯝ ꯅꯥꯏ ꯑꯜꯁꯔ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯦꯅ ꯍꯥꯏ ꯗꯣꯛꯇꯔꯅꯁꯨ ꯌꯥꯝ ꯆꯦꯛ ꯇꯧꯗꯕꯤꯗ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯃꯥꯁꯨ ꯑꯜꯁꯔꯒꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯗꯨ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯐꯠꯇ꯭ꯔꯦꯅ ꯑꯃꯨꯛ ꯒꯥꯏꯅꯤꯗ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯔꯦ ꯒꯥꯏꯅꯤꯗꯒꯤ ꯑꯃꯨꯛ ꯅꯨꯡꯒꯤꯅꯦꯅ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯗꯣꯛꯇꯔ 2-3ꯗ ꯑꯩꯁꯦ ꯋꯦꯜ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯗꯥꯛꯁꯦ ꯃꯈꯟ ꯃꯈꯟ ꯃꯈꯣꯟꯗ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯕꯗꯧꯅ ꯂꯣꯏ ꯆꯥꯁꯤꯜꯂꯒ ꯑꯩꯁꯦ ꯆꯠꯂꯝꯕꯗꯒꯤ ꯄꯨꯔꯥ ꯍꯦꯛꯇ ꯃꯤ 2ꯅ ꯁꯝꯕ ꯆꯠꯈꯠꯂꯛꯑꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯃꯈꯟ ꯃꯈꯟ ꯆꯥꯈꯠꯂꯛꯑꯕꯅꯤꯅ ꯑꯗꯨꯗꯒꯤ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯗꯣꯛꯇꯔꯁꯤꯡꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯥꯏꯒꯅꯣꯁ ꯇꯧꯕꯗꯩꯗꯤ ꯑꯗꯨꯃꯥꯏꯅ 2-3 ꯆꯪꯗꯅ ꯂꯣꯏꯅ ꯁꯣꯏꯔ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯑꯩꯒꯤ ꯈꯔ ꯅꯥꯖꯔꯝꯕꯗꯩ ꯍꯦꯟꯖꯤꯟꯅ ꯅꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯅꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯛꯇꯨꯗꯒꯤ ꯑꯃꯨꯛ ꯗꯥꯏꯒꯅꯣꯁ ꯇꯧꯔꯦ ꯗꯥꯏꯒꯅꯣꯁ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯨꯡꯅꯦ ꯍꯥꯏꯕꯁꯤꯗꯒꯤ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯑꯃꯈꯛꯇ ꯂꯧꯅꯤꯡꯗꯅ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯃ ꯂꯩ ꯗꯣꯛꯇꯔ ꯀꯣ ꯑꯗ ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯂꯧꯒꯦ ꯗꯣꯛꯇꯔ ꯀꯩꯅꯣꯒꯤ ꯅꯨꯡꯒꯤ ꯈꯔ ꯐꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣꯒ ꯍꯥꯏꯔꯒ ꯃꯥꯅ ꯄꯤꯔꯛꯑꯒ ꯀꯩꯅꯣꯅꯦꯕ ꯑꯃ ꯆꯠꯂꯦ ꯗꯣꯛꯇꯔ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯁꯃꯔꯦꯟꯗ꯭ꯔꯣ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯣ ꯃꯌꯨꯝ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀ꯭ꯂꯤꯅꯤꯛꯂ ꯃꯌꯨꯝꯂ ꯑꯗ ꯆꯠꯂꯦ ꯆꯠꯄ ꯀꯥꯟꯁꯦ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩ ꯆꯠꯄ ꯐꯖꯅ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯁꯝꯃ ꯆꯠꯂꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨꯗꯨ ꯖꯨꯟꯒꯤ ꯗꯦꯠ 27-28 ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯁ ꯌꯔꯒꯤꯀꯣ ꯑꯗ ꯁꯝꯃ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯦ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯝꯃꯒꯁꯨ ꯑꯩ ꯐꯤꯕꯝꯗ ꯌꯥꯝ ꯁꯣꯛꯃꯟꯕꯒꯤ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯤꯝꯇꯝꯗꯪ ꯍꯥꯏꯕꯗ ꯃꯦꯗꯝꯒꯤꯁꯦ ꯅꯨꯡ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯅꯨꯡ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯩꯅ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯑꯃꯅꯁꯨ ꯑꯩꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤꯗ ꯅꯨꯡꯁꯦ ꯁꯥꯏꯖ 2 ꯄꯤꯔꯛꯑꯦꯕ ꯑꯩꯁꯦ ꯅꯨꯡ ꯂꯩꯌꯦꯅꯀꯣ 4 mm ꯑꯃꯒ 6 mm ꯑꯃꯒꯁꯨ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯦꯟꯇꯔꯁꯤ ꯌꯦꯡꯉꯨꯕꯗ ꯃꯣꯏꯅꯗꯤ ꯅꯨꯡ ꯂꯩꯌꯦꯅ ꯁꯥꯏꯖ 2 ꯐꯥꯎ ꯄꯤꯔꯛꯑꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯦꯗꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯈꯔꯁꯤ ꯁꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯃ ꯄꯤꯖꯒꯦꯅ ꯃꯐꯝ ꯑꯃꯨꯛꯀ ꯃꯥꯅ ꯍꯥꯏꯔꯒꯅꯦ ꯁꯤꯒꯤ ꯔꯤꯝꯁ ꯔꯣꯗꯀꯤ ꯀꯩꯅꯣꯗ ꯈꯥꯗꯤꯝꯁꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯞꯅ ꯂꯩꯅ ꯑꯜꯇ꯭ꯔꯥ ꯀꯦꯌꯔ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯩꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯅ 10 minutesꯀꯨꯝꯕꯗ ꯑꯗꯨꯝ ꯔꯤꯖꯜ ꯄꯤꯕꯅꯦ ꯍꯥꯏꯔꯒ ꯌꯦꯡꯉꯦꯗꯅ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯛꯑꯦ ꯑꯗꯣ ꯈꯪꯉꯛꯑꯒ ꯑꯗꯨꯗꯒꯤꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯦ ꯉꯁꯥꯏ ꯀꯣꯏꯁꯟꯗꯣ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯊꯩꯗꯒ ꯆꯠꯂꯨꯔꯦ ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟꯁꯤꯗꯒꯤꯗꯤ ꯍꯧꯔꯛꯄꯗꯒꯤꯗꯤ ꯁꯝ ꯅꯨꯡ ꯀꯦꯟꯕ ꯍꯧꯔꯛꯑꯦꯀꯣ ꯁꯝ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯁꯤꯅꯦꯕ ꯂꯨ ꯀꯣꯛꯄ ꯑꯣꯏꯔꯦ ꯂꯨ ꯀꯣꯛꯄ ꯑꯣꯏꯔꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯅꯥꯕ ꯍꯧꯔꯛꯄꯁꯤꯗꯒꯤꯗꯤ ꯃꯤ ꯃꯁꯛ ꯁꯨꯝ ꯈꯪꯕ ꯍꯧꯔꯛꯑꯦꯀꯣ ꯍꯥꯏꯗꯤ ꯔꯤꯑꯦꯛꯁꯟꯁꯦ ꯃꯈꯟ ꯃꯈꯟꯅꯦꯕ ꯑꯩꯉꯣꯟꯗ ꯐꯪꯉꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯛꯄ ꯁꯤꯝꯄꯦꯊꯦꯇꯤꯛ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯒ꯭ꯔꯨꯞ ꯑꯃ ꯀꯣ ꯁꯤꯝꯄꯦꯊꯦꯇꯤꯛ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯒ꯭ꯔꯨꯞ ꯑꯃ ꯅꯨꯡꯁꯤꯅ ꯑꯗꯒꯤ ꯑꯩꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯔꯝꯕ ꯃꯥꯗꯤ ꯑꯩ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯀꯅꯤꯒ ꯍꯥꯏꯕꯁꯤꯅ ꯍꯦꯛꯇ ꯂꯣꯏꯅ ꯊꯥꯞꯇꯣꯛꯈꯤꯕ ꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯁꯨꯝ ꯏꯁꯣꯔꯗꯁꯨ ꯂꯥꯏꯕꯛ ꯐꯩꯅ ꯈꯜꯂꯦ ꯑꯋꯥꯕ ꯅꯪꯍꯟꯕꯁꯦ ꯀꯣ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯁꯨꯛꯈꯟ ꯈꯜꯂꯨꯗꯕ ꯀ꯭ꯋꯥꯇꯔ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛ ꯍꯦꯜꯞ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏ ꯑꯗꯩ ꯃꯤ ꯅꯦꯆꯔꯁꯨ ꯌꯥꯝ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯀꯣ ꯑꯩꯅ ꯈꯜꯂꯨꯗꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯇꯧꯔꯛꯏ ꯑꯩꯅ ꯇꯧꯔꯛꯀꯅꯤ ꯈꯟꯕ ꯃꯤꯅ ꯑꯃꯨꯛ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯄꯁꯤꯡꯁꯤ ꯑꯅꯝꯕꯗꯗꯤ ꯁꯨꯝ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯍꯥꯏꯗꯤ ꯂꯩꯔꯔꯣꯏ ꯑꯩꯁꯦ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤꯀꯣ ꯅꯨꯡꯁꯤꯕꯒꯤ ꯑꯁ ꯅꯪ ꯐꯔꯣꯀꯣ ꯀꯥꯏꯅ ꯕꯣꯔ ꯄꯤꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯐꯔꯣꯀꯣ ꯀꯥꯏꯅ ꯕꯣꯔ ꯄꯤꯁꯦ ꯁꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯂꯩꯔꯦꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯣꯜꯃꯣꯁ ꯈꯜꯂꯕꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯈꯟ ꯃꯊꯦꯜ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯐꯕ ꯃꯌꯥꯝ ꯃꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯦꯅ ꯍꯥꯏꯅꯔꯒꯁꯨ ꯑꯩ ꯅꯥꯕ ꯃꯇꯝꯗ ꯃꯤꯁꯦ ꯑꯐꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯑꯩ ꯈꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯌꯥꯝ ꯐꯤꯠ ꯑꯣꯏꯅꯁꯨ ꯎꯔꯦꯀꯣ ꯃꯦꯗꯥꯝ ꯑꯗꯣ ꯀꯩꯅꯣꯁꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯗꯥꯏꯗ ꯑꯗꯨꯗꯤ ꯇꯧꯔꯛꯄꯒꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯩ ꯁꯤꯗꯩꯗ ꯉꯁꯥꯏ ꯗꯥꯏꯒꯅꯣꯁ ꯇꯧꯕꯗ ꯊꯥ 2 ꯈꯔ ꯍꯦꯟꯅ ꯆꯪꯉꯦ ꯁꯤꯗ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯗꯥꯛꯇꯔ ꯁꯃꯔꯦꯟꯗ꯭ꯔꯁꯤꯅ ꯍꯥꯏꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯔꯤꯝꯁ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯧꯔꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯦ ꯂꯧꯔꯦꯀꯣ ꯂꯧꯕꯁꯤꯗꯩꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯑꯩ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯕꯅꯤ ꯅꯥꯕꯩ ꯆꯥꯡꯁꯦꯀꯣ ꯌꯥꯝ ꯅꯥꯏꯌꯦ ꯍꯥꯏꯗꯤ ꯀꯦꯟꯁꯔ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅꯐꯥꯎ ꯅꯥꯍꯟꯅꯤꯡꯗꯕ ꯑꯣꯏꯌꯦꯕꯀꯣ ꯃꯥꯒꯤ ꯅꯥꯕ ꯍꯧꯕ ꯀꯩꯅꯣꯁꯦ ꯅꯥꯏꯌꯦꯕ ꯑꯗꯨ ꯅꯥꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯅꯨꯡ ꯂꯩꯕꯩꯅꯦ ꯍꯥꯏꯔꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯂꯧꯅꯕ ꯌꯦꯡꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯌꯦꯡꯕꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯔꯥꯏꯠ ꯀꯤꯗꯅꯤꯗ ꯂꯩꯌꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏ ꯌꯦꯡꯉꯀꯥꯟꯁꯤꯗ ꯅꯨꯡꯗꯤ ꯂꯩꯇꯦ ꯍꯥꯏꯔꯦꯕ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯡ 2 ꯂꯩ ꯍꯥꯏꯕꯅꯦ ꯃꯥꯅ ꯂꯩꯇꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯈꯪꯉꯛꯄꯅꯦꯕ ꯑꯗꯩꯗ ꯀꯦꯟꯁꯔꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯒꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ ꯇꯥꯏꯞꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯗ ꯂꯤꯝꯐꯣꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯅ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯈꯟꯅꯩꯀꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤ ꯍꯥꯟꯅ ꯑꯗ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯜ 4-5 ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯂꯤꯝꯐꯣꯃꯥ ꯑꯣꯏꯕꯀꯣ
ada lymphoma se da nabam sina colon da right colon si da oiba right colon se da akoi gi kaino pipe kumbani na intestine hai se ko adu loina phunjal laga kitang kang khujing gi akoi khujin gi tang khai tang horam bane ba ko adu horam ba se da adu da ne ba ai gi kaino chak sina chara kan da solid food chara kan da intestine adu gi anawa pa pass to kan da ne ba ai kan tharo tharo ole hai se ko admain terogan na basidagi khange man hairakpadagi di doctor sina ai doctor sina yengbire yengakan madi mapanda aro station oida numito ado mana whatsapp number piraga ai flight ta leraga su tum thabiro yenga again tor tharaga result se smedam gi se immediate attention darkar oi pam leire aduna yumda halurano sije dum chalo haraga ko sije dum doctor goldi da yenge ado mana su result to ure ado matek chaling ai da ina result to para google search to kan ai chawak pa mai cancer ne se khange ha ko ado yo ba kan mai manak ta sangaga hai ba kan da ai ga ipanu pa ga set pani ipanu pa sina ko gi gari parking to ngi da ai na rong changa ba ado ma result to yeng kan da kanam lakmina dra hai ai lakmini parking to ri hai ma ai ngon da cancer ne ai ngon da direct hai ba ngam da ba hai ta re ko and hai ba ngam da se ma dum ngak tang mi la ko do changa khine changa ai doctor ai ngon dum hai bi ra su yare ai do cancer na tra na hai ba and hai ba kan se cancer na tra hai ba kan gi di ma se kitang phare na hai di phare hai ba di masana accept to ro bani na dum hai ba yare na ai ngon da dum hai re ba ko and adu matam yam sole son ba se ma na dum kanyo to ro na yumda hangra num admit to ro na hai re ba ko sije admit to ro na hai re adaida doctor goldi da thaja da bai na te da sije thaja da bai na te ai dinga sai na doctor amani na sum soira khrabni na ko manipur laing us ai gi ona ki re hai ba ko adagi aina ju si ge na khan ba lai tri bani na ko ai di am hingning ba mi mo oi bani na ai ji doctor sida yenga ga ai amung ai kenyo se da akoi gi kai ha tare akoi gi ai gi life sida mo ai di kanyo jo koi hingni ngoi the chance longning tre hai tare ne ko aduna ai kanyo cancer ne hara gadi tata da direct chala se na june gi 29 da ne ba ko 30 da june gi 30 da last year ge adu da gi ticket ke nungdang waram du da dum date 1 da koi july gi date 1 da yore ada adu ga date 2 da gi ai laying ba howe ba adu laying ba horaga admaina kanyo torop ne makata badi adum mumbai da dum yenge adu yenga matung seida akoi gi ai se adum opd da han change ko adu opd da han chang ba kan seida layeng ba se ho kan da emergency operation to bagi dum oire ai gi de kaino da ai gi do colon do tumor sin loi phul lai ra bani na da so opd chat pa dai so hon ngamak da phungal abane ba ada mai doctor myam se moi gi yamna nungai ba ma ta da yeng ba se aina sai doctor na ga tar di mayam mamangi mapangi promote to ena chawning ba su yai ko adubu aina thengna ru ba sum haining ba gi ne ko akoi na khan bana mapan da sala gi pesa am changi gai su khanei ko mayam se mapan chat pa ngamoi pesa ngamoi kai ne yam khanna ba se adubu cancer gi oina di ai di mapan da na hin hong brang khale manipur da layeng ba ga kanyo da tata da atopadi khang di ko tata da yeng ba se kai no tata gi di akoi gi kanyo cancer gi na specialize oin leiram ni da na ko aduga moi gi kanyo se cancer patient gi na di everything si am subsidize when pi ba adaida magi mawong se yengbam makhal ani lai general haiba ma adagi kanyo ma kanyo gari private haiba ma ko general haraga na khoi gi kanyo tok doine ba khara khoi pesa se khara handa ba haide mi di khara yam ba private haraga na khara mu mi khara wat khara kung da ba kain tok ba ko haidi mi patient khara kom ba layeng ba nungai ba khara nan ba ko ado ai di general da dum yenge ado yeng ba do general di yeng da am kuina changi na mayam sum haine ba ado haina ba do ai gi oina di adum thugi ko thugi ai di ai ngon da gi han na leiram ba private yeng ba mi adum lehowi ai na halapana hale ba ko ai di ai wa ai na haise ning ba di adum ai gi chen bi matung il hai ba ya kanyo to ba kui ba chang ba appointment lo ba ngam da ba ada layeng ba nen chala appointment lo ba ngam da ba lai ba mi su dum yauri ko admai to ba mayam su matam chang che ba ni akoi na phajana mu chen la ga di dum thuna to ba yai na ai di khalle adu mathang da gi akoi na kanyo to we admai to ro ai se adum emergency operation to re ko emergency operation to ro matung da gi di tawra matung si ba moi gi di kanyo to de ba operation to ni na tongan na khoi gi kanyo to ba ya de hai tare ne adun admaina ai se khoi gi kanyo to re emergency operation ro matung se ahan ba se ai gi se kari no ga khang tri ngai ne cancer ne di khanga ga colon ne na khan ba colon da na ba ni na ko ado colon do na ri ba mai apom ba lei ba cancer ai ji bo apom boi ni ko
ꯑꯄꯣꯝꯕ ꯂꯩꯕ ꯃꯇꯦꯛꯇꯣ ꯀꯛꯑꯒ ꯂꯣꯏꯔꯦꯅ ꯑꯩꯗꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯀꯛꯈ꯭ꯔꯦꯕ ꯀꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯏꯟꯆꯤ ꯁꯦꯟꯇꯤꯃꯤꯇꯔ ꯈꯔ ꯀꯩꯅꯣ ꯃꯔꯤ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯃꯨꯛ ꯁꯥꯡꯅ ꯑꯗꯨꯝ ꯀꯛꯈ꯭ꯔꯦꯀꯣ ꯀꯛꯑ ꯃꯇꯨꯡꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯍꯟꯐꯝ ꯊꯣꯛꯄꯅꯦꯕ ꯃꯣꯏꯗꯤ ꯅꯨꯃꯤꯠ 6ꯅꯤꯗꯩ ꯍꯦꯟꯅ ꯂꯩꯍꯟꯗꯦꯕꯀꯣ ꯍꯥꯏꯗꯤ ꯂꯤꯁꯇꯣ ꯕꯦꯗꯇꯣ ꯌꯥꯝꯗꯕꯒꯤ ꯃꯤ ꯉꯥꯏꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯅꯨꯃꯤꯠ 6ꯅꯤ ꯗꯤꯆꯥꯔꯖ ꯄꯦꯄꯔ ꯂꯣꯏ ꯏꯕ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯏꯍꯧ ꯇꯧꯈꯠꯂꯛꯄꯅꯦꯕ ꯂꯥꯏꯍꯧꯁꯦ ꯑꯗꯨꯝ ꯇꯧꯕ ꯂꯥꯏꯍꯧ ꯑꯗꯨꯝ ꯀꯥꯟꯗ ꯖꯨꯂꯥꯏꯅꯤꯅ ꯌꯥꯝ ꯊꯤ ꯁꯥꯔꯤꯕ ꯃꯇꯝꯅꯦ ꯃꯤ ꯀꯩꯅꯣꯅꯦ ꯑꯗꯨꯗ ꯑꯩꯗꯤ ꯏꯟꯊꯝ ꯆꯜꯂꯒ ꯅꯤꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯀꯣ ꯏꯟꯊꯝ ꯆꯜꯂꯒ ꯅꯤꯛꯑ ꯂꯩꯕ ꯑꯩꯅ ꯂꯩꯕ ꯀꯥꯁꯦ ꯐꯦꯟ ꯊꯥꯕ ꯌꯥꯗꯕ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕꯁꯤꯅ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯕ ꯅꯨꯄꯤ ꯑꯃ ꯕꯦꯠ ꯊꯪꯅꯔꯤꯁꯦ ꯃꯥꯅ ꯍꯨꯃꯥꯡ ꯁꯧꯕ ꯃꯥꯅ ꯍꯦꯛ ꯐꯦꯟ ꯊꯥꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯐꯩꯖꯨꯞ ꯀꯝꯕꯜ ꯑꯅꯤ ꯁꯨꯞꯇꯣꯏꯕ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯃꯥꯅ ꯐꯦꯟ ꯊꯥꯒꯦꯅ ꯑꯩꯅ ꯑꯃꯨꯛ ꯐꯩꯖꯨꯞ ꯁꯨꯞꯀꯦꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯇꯧꯕꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ 4ꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯏꯍꯧ ꯇꯧꯔꯕꯅꯤꯅ ꯗꯣꯛꯇꯔꯅ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯤ ꯀꯣ ꯐꯕꯝ ꯊꯣꯛꯑꯝꯗ ꯂꯥꯏꯍꯧ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯅ ꯊꯤꯒꯠꯄ ꯀꯥꯟꯗ ꯑꯩꯁꯦ ꯕ꯭ꯂꯗ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗ ꯕ꯭ꯂꯗ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯀꯣꯂꯣꯟꯁꯤꯗ ꯅꯥꯐꯝ ꯑꯣꯏꯔꯝꯕ ꯂꯤꯝꯐꯣꯃꯥꯅꯦꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯃꯨꯛ ꯂꯤꯝꯐꯣꯃꯥ ꯁꯦꯛꯁꯟꯗ ꯑꯃꯨꯛ ꯊꯥꯗꯔꯒ ꯑꯃꯨꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯋꯦ ꯑꯗ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯦꯃꯣꯁꯦ 3ꯂꯛ ꯁꯦꯁꯟ 3ꯂꯛ ꯀꯥꯞꯀꯗꯧꯅꯤ ꯍꯥꯏꯕ ꯁꯦꯁꯟ 3ꯁꯦ 21 ꯗꯦꯖ ꯀꯥꯟꯅꯔ ꯀꯥꯞꯀꯗꯕꯀꯣ ꯑꯗꯩꯗ 21 ꯗꯦꯖ ꯀꯥꯞꯄꯒꯗꯤ ꯊꯥ 4-5 ꯂꯩꯗꯧꯅꯤꯅ ꯑꯩꯗꯤ ꯑꯥꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯗꯩꯗ ꯑꯃ ꯀꯥꯞꯄꯒ ꯃꯣꯏꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯥꯞꯄꯨꯔꯣ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔ ꯀꯩꯅꯣ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯩꯁꯦ ꯔꯤꯝꯁꯇ ꯀꯥꯞꯄꯦ ꯔꯤꯃꯦꯅꯤꯡ 3 ꯑꯃ ꯀꯥꯞꯄꯒ 4ꯁꯨꯕꯗ ꯑꯃꯨꯛ ꯆꯦꯛꯑꯞ ꯆꯠꯄ ꯑꯗꯨ ꯆꯠꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁꯤꯗꯩꯗ 2 ꯑꯃꯨꯛ ꯀꯥꯞꯄꯒ ꯂꯥꯁꯀꯤ ꯂꯣꯏꯔ 3 ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯦꯛꯑꯞ ꯆꯠꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯤꯝꯁꯇ ꯀꯥꯞꯄꯦ ꯑꯗꯨꯗꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗꯒꯤ ꯆꯦꯛꯑꯞ ꯆꯠꯂꯒ ꯑꯃꯨꯛ ꯐꯔꯦꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯃꯦꯝꯅ ꯊꯦꯡꯅꯔꯛꯄꯗꯣ ꯍꯥꯏꯗꯤ ꯇꯥꯇꯥꯗꯁꯨ ꯌꯦꯡꯉꯨꯔꯦ ꯑꯗꯨꯒ ꯔꯤꯝꯁꯇꯁꯨ ꯈꯔ ꯌꯦꯡꯉꯦꯗꯅꯀꯣ ꯑꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯔꯤ ꯊꯦꯡꯅꯔꯛꯄꯗꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯀꯣ ꯎꯕꯤꯕ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯗꯤ ꯇꯥꯇꯥꯗ ꯌꯦꯡꯉꯛꯄꯁꯤꯒ ꯁꯤꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯅꯀꯣ ꯗꯣꯛꯇꯔꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯅꯔꯁ ꯌꯥꯝ ꯆꯥꯎꯋꯦꯅꯀꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯇꯥꯇꯥꯗꯗꯤ ꯀꯩꯅꯣ ꯍꯦꯛꯇꯅꯦ ꯌꯧꯕ ꯀꯥꯟꯗ ꯏꯁꯥꯁꯦ ꯍꯤꯡꯒꯗꯧꯕ ꯃꯥꯟꯕꯗꯣ ꯋꯥꯈꯟꯗꯀꯣ ꯍꯤꯡꯒꯗꯧꯕ ꯃꯥꯟꯕ ꯍꯥꯏꯕꯗꯤ ꯃꯤꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯏꯟꯗꯤꯌꯥ ꯄꯨꯝꯕꯩ ꯃꯤ ꯂꯥꯛꯏꯅꯤ ꯃꯄꯥꯟꯗꯩ ꯃꯤꯁꯨ ꯂꯥꯛꯏ ꯐꯣꯔꯦꯟꯗꯩꯕꯨ ꯂꯥꯛꯄ ꯌꯥꯎꯔꯤꯅꯤꯀꯣ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯏꯒ ꯆꯤꯡꯉꯤꯕ ꯄꯥꯔꯇꯤꯁꯦ ꯇꯦꯁ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯂꯥꯏꯌꯦꯡꯕ ꯈꯨꯗꯤꯡꯃꯛ ꯕ꯭ꯂꯗ ꯇꯦꯁꯇꯤ ꯂꯣꯏ ꯇꯧꯔꯤꯅꯦꯕꯀꯣ ꯑꯦꯕ꯭ꯔꯤ ꯄꯦꯁꯦꯟꯒꯤ ꯑꯗꯣ ꯅꯣꯡꯃꯗ ꯃꯣꯏ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯌꯦꯡꯉꯤꯁꯦ ꯃꯣꯔ ꯗꯦꯟ 1000ꯅꯦꯕ ꯌꯦꯡꯉꯤꯁꯦꯀꯣ ꯃꯤ ꯕ꯭ꯂꯗ ꯆꯤꯡꯉꯤꯁꯦ 1000ꯃꯨꯛ ꯆꯤꯡꯕꯁꯦ ꯅꯔꯁꯁꯦ 1000ꯃꯨꯛ ꯆꯤꯡꯉꯛꯄꯁꯤꯗꯩꯗ ꯆꯤꯡꯉꯤꯕ ꯃꯣꯏꯒꯤ ꯂꯦꯕ ꯑꯦꯇꯦꯟꯗꯦꯟ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯁꯥꯎꯕ ꯑꯩ ꯑꯝꯐꯥꯎ ꯍꯦꯛ ꯎꯔꯛꯇ꯭ꯔꯤ ꯃꯣꯏꯅ ꯁꯥꯎꯕꯁꯦ ꯅꯣꯡꯇ ꯎꯔꯛꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯅꯔꯁ ꯈꯪꯗꯦ ꯗꯣꯛꯇꯔ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯀꯦꯟꯁꯔ ꯄꯦꯁꯦꯟꯅꯦꯒ ꯍꯥꯏꯕꯅꯤꯅ ꯍꯥꯏꯗꯤ ꯐꯔꯛꯄꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯁꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯔꯣꯝꯗ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯏꯁꯣꯔꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯄꯦꯁꯦꯟ ꯄꯥꯔꯇꯤꯕꯨꯗꯤ ꯃꯣꯏ ꯈꯔ ꯑꯗꯨꯝ ꯆꯩꯕ ꯇꯧꯏ ꯀꯩꯒꯤꯅꯣꯗ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯂꯨꯅ ꯇꯧꯁꯜꯂꯗꯤ ꯂꯣꯏꯅꯃꯛ ꯍꯦꯟꯖꯜꯂꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯗꯩꯗꯗꯤ ꯑꯩꯅ ꯄꯨꯔꯥ ꯉꯛꯄꯁꯦ ꯑꯩꯅ ꯄꯨꯔꯥ ꯉꯛꯄꯁꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯦꯒ ꯆꯠꯃꯤꯟꯅꯩꯀꯣ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯦ ꯑꯩ ꯃꯅꯥꯛꯇ ꯂꯦꯛꯄꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯃꯤꯟꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 3ꯁꯦ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯁꯤꯗ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯀꯗꯕ ꯇꯥꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯦꯛ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯑꯃ ꯂꯥꯛꯑꯅꯤ ꯐꯃꯨꯡ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯏꯟꯐꯦꯛꯁꯟ ꯇꯧꯗꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯃꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯣꯏ ꯑꯦꯇꯦꯟꯗꯦꯟ ꯑꯃ ꯂꯥꯛꯑ ꯁꯤꯟꯒꯅꯤ ꯑꯗꯩ ꯅꯔꯁ ꯂꯥꯛꯑꯒ ꯁꯝ ꯅꯨꯡ ꯂꯣꯏꯅꯃꯛ ꯍꯥꯠꯄꯤ ꯈꯣꯠꯄꯤ ꯂꯣꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯃꯥꯂꯤꯁ ꯇꯧꯕꯤꯅꯤ ꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦꯀோ ꯑꯗꯣ ꯃꯣꯏꯗ ꯇꯧꯕꯗꯨꯗ ꯑꯗꯨ ꯃꯊꯛꯇꯨꯗꯒꯤ ꯑꯃꯨꯛ ꯄꯨꯡ 3ꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯍꯤꯡꯗ ꯄꯨꯡ 3ꯗ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯁꯦ ꯑꯩ ꯁꯪꯕꯗ ꯃꯥꯁꯨ ꯋꯥꯔꯕꯅꯤꯗꯅ ꯑꯅꯥꯕ ꯍꯥꯏꯗꯤ ꯂꯦꯡꯉꯗꯒꯤ ꯂꯩꯕꯅꯤꯅ ꯃꯥ ꯑꯩ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔꯕꯅꯤꯅ ꯅꯔꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯕꯦꯗꯁꯤ ꯂꯩꯔꯦ ꯕꯦꯗꯀꯤ ꯍꯦꯛ ꯅꯥꯀꯟꯁꯤꯗ ꯃꯆꯦꯠ ꯑꯃꯇꯪ ꯈꯥꯡꯕꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦꯃꯁꯦ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯕꯅꯦꯕ ꯅꯔꯁꯁꯤꯅ ꯃꯥꯁꯦ ꯍꯧꯗꯣꯛꯑꯒ ꯆꯪꯉꯛꯀꯗꯧꯕ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯕꯅꯦꯅ ꯍꯥꯏꯔꯒ ꯇꯞꯅ ꯀꯥꯜꯂꯒ ꯆꯪꯉꯛꯑꯦꯕꯀꯣ ꯍꯧꯗꯣꯛꯄꯤꯗꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯐꯧ ꯃꯣꯏ ꯋꯥꯔꯕꯅꯦꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯈꯨꯠꯁꯤꯗ ꯏꯪ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯪ ꯂꯥꯎꯕꯁꯦ ꯍꯤꯗꯥꯛ ꯑꯏꯪꯕ ꯆꯪꯕꯒꯤ ꯐꯥꯎꯔꯛꯄꯁꯦ ꯑꯗꯩꯗ ꯀꯩꯅꯣꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯏꯟꯕꯒꯤ ꯆꯤꯡꯕꯗ ꯇꯧꯕ ꯀꯥꯟꯁꯤꯗ ꯐꯥꯔꯛꯑꯦꯕ ꯅꯔꯁ ꯑꯃꯅ ꯐꯥꯔ ꯑꯃꯅ ꯀꯥꯞꯄꯝꯃꯤꯅꯦꯕ
ꯑꯗꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯃꯤꯀꯞ ꯊꯣꯛꯑ ꯆꯤꯡꯒꯦ ꯇꯧ ꯀꯥꯟꯁꯤꯗ ꯁꯣꯖꯥ ꯇꯧꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯩꯗꯤ ꯇꯨꯝꯃꯤꯕ ꯑꯩꯕꯧ ꯊꯨꯒꯥꯏꯗꯕꯤꯗ ꯀꯩꯅꯣ ꯀꯥꯞꯄꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯀꯣ ꯑꯗꯨꯏꯗꯨꯃ ꯃꯣꯏꯒꯤ ꯑꯗꯨꯃ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯤꯀꯣ ꯉꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯨꯝ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯅꯥꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯕ ꯅꯔꯁ ꯑꯃ ꯀꯧꯕꯗꯒꯤ ꯑꯗꯒꯤ ꯂꯥꯛꯄ ꯅꯔꯁ ꯃꯌꯥꯝꯅ ꯁꯥꯎꯕꯁꯦ ꯑꯐꯕ ꯅꯔꯁ ꯌꯥꯝ ꯂꯩꯀꯣ ꯑꯗ ꯁꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯌꯥ ꯐꯪꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯦꯗꯅ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯐꯝ ꯔꯦꯟꯇꯨꯗ ꯂꯩꯔ ꯑꯩꯈꯣꯏ ꯇ꯭ꯔꯁ ꯑꯃꯗ ꯂꯩꯌꯦꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯉꯥꯛꯇꯒꯤꯀꯣ ꯑꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯄꯨꯛꯁꯦ ꯁꯥꯡꯅ ꯂꯦꯜꯂꯤꯀꯣ ꯂꯦꯟꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯍꯤ ꯃꯆꯨꯝ ꯇꯥꯔꯛꯄ ꯂꯩꯗꯥꯏꯅꯦ ꯑꯩꯁꯦ ꯈꯣꯏꯗꯧ ꯃꯄꯥꯁꯦ ꯂꯦꯜꯂꯦꯕ ꯑꯗꯣ ꯈꯣꯏꯗꯧꯒꯤ ꯈꯤꯇꯪ ꯀꯨꯠꯄ ꯃꯄꯥꯗꯨꯗꯩꯗ ꯑꯣꯄꯔꯦꯁꯟꯒꯤ ꯃꯆꯨꯝ ꯇꯥꯊꯔꯛꯄꯗꯣ ꯇꯨꯡꯉꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯇꯨꯡꯉ ꯂꯩꯕꯁꯦ ꯅꯥꯏ ꯀꯩ ꯂꯩꯕꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯏꯅ ꯆꯦꯞꯊꯕ ꯀꯥꯟꯗ ꯃꯍꯤꯁꯦ ꯑꯣꯔꯣ ꯇꯥꯔꯛꯄ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯣꯄꯔꯦꯁꯟ ꯐꯣꯠꯂꯤ ꯃꯄꯥꯗꯣ ꯇꯠꯂꯦ ꯁꯤꯅꯤꯀꯣ ꯄꯥꯈꯠꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯍꯤꯡ ꯌꯦꯡꯕ ꯀꯥꯟꯗ ꯄꯨꯡ 12:30 ꯇꯥꯔꯝꯃꯦ ꯑꯗꯩꯗ ꯈꯨꯗꯛꯇꯨꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯆꯦꯃꯁꯦ ꯍꯧꯗꯣꯛꯑꯒ ꯑꯝꯇ ꯐꯣꯇꯣ ꯅꯝꯃꯣ ꯑꯩꯁꯦ ꯇꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯐꯣꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯧ ꯃꯄꯥꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯣꯏ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯁꯨꯃꯥꯏꯅ ꯐꯣꯠꯆꯜꯂꯤꯅꯤꯗꯅꯀꯣ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯅ ꯌꯥꯝ ꯄꯣꯝꯃꯤꯉꯩꯗ ꯐꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯦꯕ ꯈꯣꯏꯗꯧꯁꯦ ꯑꯗꯣ ꯈꯣꯏꯗꯧꯁꯦ ꯂꯣꯏꯅꯃꯛ ꯐꯨꯟꯖꯤꯟꯈ꯭ꯔꯦꯅ ꯈꯜꯂꯕ ꯑꯗꯨꯒ ꯈꯔ ꯀꯪꯉꯀꯥꯟꯗ ꯈꯣꯏꯗꯧꯁꯦ ꯈꯤꯇꯪ ꯍꯣꯗꯣꯔꯛꯑꯦꯗꯅ ꯀꯨꯠꯂꯒ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯍꯤ ꯃꯆꯨꯝꯁꯦ ꯇꯥꯁꯟꯕꯅꯦꯕꯀꯣ ꯑꯗꯨ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯐꯣꯇꯣ ꯅꯝꯃꯣ ꯈꯨꯗꯛꯁꯤꯗ ꯐꯣꯇꯣ ꯅꯝꯃꯒ ꯗꯣꯛꯇꯔꯁꯦ ꯋꯥꯆꯦꯞꯇ ꯄꯨꯡ 12:30ꯁꯦ ꯇꯥꯏꯌꯦꯕꯀꯣ ꯊꯥꯏꯌꯦꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯍꯤ ꯇꯥꯔꯛꯑꯦꯅ ꯑꯗꯣ ꯗꯣꯛꯇꯔꯁꯦ ꯑꯗꯨꯝꯅꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕꯁꯦ ꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯄꯨꯔꯥ ꯉꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟ ꯍꯥꯏꯁꯦ ꯃꯣꯏꯅꯕꯨꯗꯤ ꯄꯪꯊꯦꯡꯅ ꯊꯦꯡꯅꯕꯅꯤ ꯀꯩꯁꯨ ꯄꯥꯈꯠꯄ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯣꯄꯔꯦꯁꯟꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯖꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯈꯪꯗꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁꯦ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯀꯥꯟꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯔꯤꯝꯁꯇ ꯂꯥꯛꯑꯦ ꯔꯤꯝꯁꯇ ꯂꯥꯛꯄ ꯀꯥꯟꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯌꯣ ꯍꯥꯏꯔꯁꯨ ꯈꯔ ꯑꯗꯨꯝ ꯉꯥꯏꯅꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯣ ꯇꯥꯇꯥꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯔꯨꯇꯤꯟꯗꯣ ꯌꯦꯡꯉꯒ ꯃꯥꯏ ꯃꯇꯝꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯤꯅꯤꯠ 1-2ꯐꯧ ꯁꯣꯏꯅꯗꯦ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯔꯤꯝꯁꯇꯅ ꯈꯔ ꯉꯥꯏꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯗꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯔꯤꯝꯁꯀꯤ ꯋꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯅ ꯇꯥꯇꯥꯗ ꯌꯦꯡꯀꯥꯟꯗ ꯗꯥꯏꯇꯤꯁꯤꯌꯟ ꯂꯩꯌꯦꯕ ꯗꯣꯛꯇꯔ ꯍꯦꯛ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯗꯥꯏꯇꯤꯁꯤꯌꯟ ꯎꯅꯒꯣ ꯍꯥꯏꯅꯩꯌꯦꯕ ꯃꯃꯥꯡꯒꯤ ꯑꯩꯅ ꯆꯠꯂꯨꯕ ꯃꯇꯝꯗꯩꯗ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯆꯦꯛꯑꯞ ꯂꯥꯛꯄ ꯀꯥꯟꯗ ꯊꯦꯡꯅꯕ ꯗꯣꯛꯇꯔꯗꯨꯒ OPD ꯂꯥꯛꯄ ꯀꯥꯟꯗ ꯊꯦꯡꯅꯕ ꯃꯇꯝꯗꯨꯗꯩꯗ ꯑꯗꯨꯒꯤ ꯃꯇꯝꯗ ꯗꯥꯏꯇꯤꯁꯤꯌꯟ ꯎꯅꯔꯒ ꯃꯥꯅ ꯆꯥꯎ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯊꯪꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯆꯦꯟꯖꯦꯁ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇꯗꯤ ꯗꯥꯏꯇꯤꯁꯤꯌꯟ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯩꯅ ꯍꯪꯕ ꯀꯥꯟꯗ ꯂꯩꯕꯒꯤ ꯋꯥꯔꯤ ꯇꯥꯗꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯌꯦꯡꯕ ꯄꯦꯁꯦꯟꯁꯤꯡꯁꯦ ꯗꯥꯏꯠꯀꯤ ꯀꯣꯟꯁꯤꯌꯁ ꯑꯣꯏꯗꯕ ꯀꯌꯥ ꯈꯪꯗꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯍꯥꯏꯔꯒ ꯂꯧꯗ꯭ꯔꯤꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤꯗꯨꯃ ꯑꯥꯏꯗꯤꯌꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯨꯝ ꯀꯦꯃꯣ ꯀꯥꯞꯄ 3-4ꯔꯛ ꯀꯥꯞꯄ ꯊꯦꯡꯅꯕ ꯄꯦꯁꯦꯟꯁꯤꯡꯁꯦ ꯀꯦꯃꯣ ꯀꯥꯞꯄꯁꯦ ꯑꯌꯨꯛꯇ ꯆꯠꯂꯅꯤ ꯄꯨꯡ 4-5 ꯆꯪꯉꯦꯕꯀꯣ ꯀꯦꯃꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯑꯩ ꯍꯥꯟꯅ ꯅꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯈꯜꯂꯝꯕꯁꯦ ꯀꯦꯃꯣ ꯒꯥꯏꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯍꯤꯗꯥꯛ ꯑꯃꯒ ꯁꯨꯃꯥꯏꯅ ꯀꯥꯞꯄꯒꯗ꯭ꯔꯥꯅ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯂꯥꯁꯇꯗꯤ ꯀꯦꯃꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯤꯞ ꯌꯥꯟꯕꯁꯤꯗꯩꯗ ꯗ꯭ꯔꯤꯞꯁꯦ ꯍꯤꯗꯥꯛꯁꯦ ꯃꯈꯟ ꯌꯥꯜꯂꯒ ꯀꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯀꯥꯞꯄꯁꯤꯗꯩꯗ ꯑꯗꯨ ꯄꯨꯡ 4-5 ꯆꯪꯉꯦ ꯑꯗꯨ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤ ꯆꯠꯂꯒ ꯑꯩꯒꯤ ꯃꯊꯪꯁꯤꯗ ꯕꯦꯠ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯁꯦ ꯁꯤꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯆꯠꯂ ꯅꯨꯡꯊꯤꯟ ꯍꯜꯂꯛꯄꯅꯦ ꯑꯩꯒꯤꯅꯀꯣ ꯑꯗ ꯍꯟꯗꯕꯤꯗ ꯑꯗꯨꯝ ꯑꯗꯩꯗ ꯑꯗꯨꯝ ꯂꯩꯔꯒ ꯀꯥꯞꯄ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯃꯣꯏꯅ ꯆꯥꯕꯁꯦ ꯎꯕ ꯀꯥꯟꯗꯅꯦ ꯑꯩꯅ ꯆꯧ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅ ꯆꯧꯒ ꯂꯩꯍꯜꯂꯒ ꯆꯥꯕꯀꯣ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅ ꯆꯥꯕ ꯀꯣ ꯑꯗꯨ ꯆꯥꯕꯗꯨꯕꯨꯗꯤ ꯀꯩꯅꯣ ꯄꯣꯠꯇꯨꯕꯨꯗꯤ ꯃꯥꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯌꯨꯝꯗ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣꯁꯤꯗꯤ ꯆꯧ ꯒꯥꯏꯁꯤꯗꯤ ꯃꯩꯗꯥꯅ ꯆꯥꯕꯅꯤ ꯃꯩꯗꯥ ꯆꯥ ꯌꯥꯗꯦ ꯒꯥꯏꯁꯦ ꯃꯣꯏ ꯈꯪꯗꯕꯩ ꯆꯥꯔꯤꯅꯦꯕꯀோ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯁꯦ ꯉꯥꯔꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯉꯥꯔꯤ ꯆꯥ ꯌꯥꯗꯦ ꯒꯥꯏꯁꯦ ꯃꯣꯏ ꯈꯪꯗꯕ ꯑꯗꯤ ꯃꯤꯁꯤꯡꯗꯣ ꯂꯥꯌꯦꯡꯉꯤꯗꯣ ꯐꯅꯤꯡꯕꯩ ꯂꯥꯌꯦꯡꯉꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯐꯅꯤꯡꯕꯗꯨꯗꯩꯗ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯉꯗꯤ ꯃꯥ ꯐꯔꯣꯏ ꯈꯪꯉꯗꯤ ꯆꯥꯔꯣꯏꯅ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯆꯥꯁꯜꯂꯤꯗꯣ ꯃꯣꯏ ꯗꯥꯏꯠꯀꯤ ꯀꯣꯟꯁꯤꯌꯁ ꯌꯥꯝ ꯑꯣꯏꯗꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯎꯕ ꯀꯥꯟꯁꯤꯗꯒꯤꯅꯦ ꯑꯩꯅ ꯆꯦꯅꯦꯜꯒ ꯍꯥꯡꯒꯠꯂꯛꯏꯗꯣꯀꯣ ꯑꯩꯗꯤ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯈꯔ ꯑꯩ ꯌꯥꯝ ꯍꯩꯕꯩ ꯅꯠꯇꯕ ꯑꯩꯅ ꯊꯦꯡꯅꯕ ꯈꯔꯗꯣ ꯑꯗꯨ ꯊꯦꯡꯅꯔ ꯑꯩꯅ ꯇꯧꯔꯛꯄ ꯃꯑꯣꯡꯗꯨꯅ ꯑꯩꯅ ꯐꯒꯠꯂꯛꯄꯅꯤ나 ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯕ ꯌꯥꯏ ꯒꯥꯏ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯆꯦꯟꯖꯦꯁ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯝ ꯈꯦꯠꯅꯕꯁꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥꯁꯦ
ꯃꯄꯥꯟꯗꯗꯤ ꯇꯥꯇꯥꯗꯗꯤ ꯀꯦꯟꯁꯔꯒꯤ ꯌꯥꯝ ꯁꯕꯁꯤꯗꯥꯏꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯦꯃꯣꯁꯦ ꯗꯣꯁ ꯁꯦꯁꯟ ꯑꯃꯃꯝ ꯍꯥꯏꯌꯦꯕꯀꯣ ꯀꯦꯃꯣ ꯁꯦꯁꯟ ꯑꯃꯃꯝ ꯍꯥꯏ ꯑꯗꯣ ꯁꯦꯁꯟ ꯑꯃꯗ ꯑꯩꯒꯤꯁꯤ ꯁꯤꯗ ꯀꯩꯅꯣ ꯀꯥꯞ ꯇꯥꯔꯗꯤ ₹1,10,000 ꯑꯣꯏꯗꯣꯏꯅꯦꯕ ꯃꯩ ꯃꯃꯜꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯇꯥꯇꯥꯗꯩ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ 14,000ꯗ ꯂꯩꯔꯛꯑꯦꯕ 14,000 ꯈꯦꯠꯅꯕꯗꯣ ꯈꯪꯉꯦꯅꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗꯩꯗ ꯃꯣꯏꯗ ꯍꯪꯕ ꯀꯥꯟꯗ ꯈꯔ ꯇꯥꯔꯗꯤ ꯀꯌꯥꯝ ꯇꯥꯅꯤ ꯀꯥꯏꯅ ꯃꯣꯏꯅ 30% ꯗꯤꯁꯀꯥꯎꯟ ꯑꯗꯨ ꯇꯧꯔꯒ 70-80 ꯐꯥꯎꯗꯗꯤ ꯐꯪꯕ ꯌꯥꯏ ꯀꯥꯏꯗꯤ ꯍꯥꯏꯔꯛꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯍ꯭ꯌꯨꯖ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯗꯅꯀꯣ ꯑꯩꯅ ꯁꯨꯝ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯔꯖꯥꯠꯂ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯀꯃꯔꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯕ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯅꯥ ꯌꯥꯗ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯕ ꯑꯗꯨꯗꯒꯤ ꯇꯥꯇꯥꯒꯤꯗ ꯑꯃꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯆꯠꯄ ꯉꯝꯗꯦꯅ ꯃꯌꯥꯝ ꯋꯥꯅꯕꯁꯦ ꯇꯥꯇꯥꯗꯗꯤ ꯑꯗꯨꯝ ꯇ꯭ꯔꯁ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯍꯦꯜꯞ ꯂꯧꯕ ꯌꯥꯕ ꯖꯁ ꯆꯠꯈꯤꯕꯗꯪ ꯆꯠꯈ꯭ꯔꯒ ꯑꯥꯗꯩꯗ ꯃꯥꯒꯤ ꯀꯩꯅꯣꯕꯨꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯊꯕꯛ ꯀꯩꯀꯥ ꯇꯧꯕꯕꯨꯗꯤ ꯌꯥꯗꯦꯀꯣ BPLꯒꯨꯝꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯏꯟꯀꯝꯗꯣ ꯂꯋꯔ ꯏꯟꯀꯝ ꯒ꯭ꯔꯨꯞꯇ ꯂꯩꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ 60,000 ꯌꯔꯂꯤ 60,000ꯒꯤ ꯕꯤꯂꯣꯗ ꯏꯟꯀꯝ ꯂꯥꯛꯄ ꯃꯤꯒꯤꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯥꯔꯠ ꯑꯃ ꯁꯦꯝꯒꯅꯤ ꯃꯣꯏꯒꯤꯀꯣ ꯑꯗꯨ ꯀꯥꯔꯠ ꯁꯦꯝꯃꯒ ꯃꯣꯏꯁꯦ ꯂꯩꯐꯝꯒꯁꯦ ꯂꯨꯄꯥ 150ꯗꯒ 110ꯗꯒ ꯐꯪꯕ ꯂꯩꯌꯦꯕ ꯔꯨꯝ ꯑꯃꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯃꯥꯏ ꯊꯣꯡꯐꯝ ꯊꯥꯛꯐꯝ ꯂꯣꯏ ꯄꯤꯗꯣꯏꯅꯤꯀோ ꯑꯗꯒꯤ ꯆꯥꯅꯕ ꯂꯣꯏ ꯌꯦꯜꯂꯤ ꯆꯥꯅꯕ ꯌꯦꯜꯂꯦ ꯀꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯕ ꯌꯦꯟꯗꯣꯏꯅꯤ ꯑꯗꯒꯤ ꯍꯩ ꯔꯥ ꯂꯣꯏ ꯌꯦꯟꯗꯣꯏꯅꯤ ꯁꯪꯒꯣꯝ ꯊꯛꯅꯕ ꯌꯦꯟꯗꯣꯏꯅꯤ ꯗꯍꯤ ꯌꯦꯜꯂꯦ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯌꯥꯝꯅ ꯑꯗꯨꯝ ꯄꯩꯁా ꯌꯥꯝ ꯆꯪꯗꯅ ꯂꯥꯌꯦꯡꯕ ꯌꯥꯕꯒꯤ ꯋꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯈꯪꯅꯗꯕꯅꯤꯅ ꯑꯥ ꯆꯠꯂꯗꯤ ꯉꯝꯃꯔꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯒ꯭ꯔꯨꯞꯁꯨ ꯑꯗꯨꯝ ꯌꯥꯎꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯌꯦꯡꯕꯗ ꯍꯦꯛꯇ ꯂꯣꯏ ꯐꯔꯔꯣꯏ ꯅꯠꯇꯦ ꯐꯕꯁꯨ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯩꯗ ꯀꯩꯅꯣ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕ ꯄꯩꯁꯥꯁꯤꯗ ꯌꯥꯝ ꯆꯪꯕ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯀꯩꯅꯣ ꯌꯦꯡꯉꯦ ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨꯕ ꯃꯥ ꯂꯥꯛ 7 ꯆꯪꯉꯒ ꯐꯠꯇ꯭ꯔꯒ ꯂꯥꯛꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯌꯦꯡꯕ ꯐꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯑꯥꯗ ꯆꯠꯂꯒ ꯄꯩꯁꯥꯁꯤ ꯌꯥꯝ ꯆꯪꯉꯦꯅ ꯈꯟꯕꯗꯨ ꯆꯪꯗꯦ ꯁꯕꯁꯤꯗꯥꯏꯁ ꯌꯥꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯤꯗꯥꯛꯁꯦ ꯀꯦꯃꯣ ꯀꯥꯞꯄ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄꯦꯕ ꯑꯩꯈꯣꯏꯒꯤ WBC ꯀꯥꯎꯟ ꯍꯟꯊꯗꯅꯕ ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛꯁꯦ ꯃꯈꯜ ꯑꯅꯤ ꯅ꯭ꯌꯨꯀꯥꯏꯟ ꯍꯥꯏꯕ ꯑꯃ ꯑꯃꯗꯨ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯣ ꯅ꯭ꯌꯨꯀꯥꯏꯟꯒ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯩꯀꯥꯟꯗ 2,000ꯗ ꯂꯩꯌꯦꯕꯀꯣ ꯏꯟꯖꯦꯛꯁꯟ ꯑꯃꯗ ꯑꯗꯣ ꯑꯥꯗꯩ 450ꯗ ꯂꯩꯔꯛꯑꯦꯕ ꯑꯩꯅ ꯀꯣ ꯑꯗ ꯁꯤꯗꯩꯗ ꯀꯩꯅꯣ ꯅꯣꯏꯁꯦ ꯌꯥꯝ ꯇꯥꯡꯃꯟꯈ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯔ ꯉꯥꯡꯒꯟꯕꯅꯤꯅ ꯀꯩꯅꯣ ꯁꯤꯗꯧ ꯉꯥꯏꯔꯕ ꯑꯩꯈꯣꯏꯗꯣ ꯅꯣꯏꯗ ꯌꯥꯝ ꯇꯥꯡꯉꯤꯗꯣ ꯈꯔ ꯍꯟꯗꯧꯒ ꯍꯥꯏꯔꯀꯥꯟꯗ 1,200 ꯐꯥꯎꯗꯒ ꯂꯩꯕ ꯌꯥꯎꯈꯤꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯦꯗꯥꯝꯅꯁꯨ ꯉꯁꯥꯏꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕꯗ ꯀ꯭ꯌꯨꯒ ꯁꯥꯡꯅ ꯂꯦꯞꯄꯦꯅ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔ ꯅꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕꯅꯦ ꯑꯗꯩ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯕు ꯅꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯃꯦꯗꯥꯝꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯇꯥꯇꯥꯗꯕꯨ ꯆꯠꯂꯗꯤ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯑꯗꯒꯤ ꯗꯥꯏꯇꯤꯁꯤꯌꯟꯒꯤ ꯂꯩꯇꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯦꯝꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯑꯗꯩ ꯃꯤꯈꯩꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯏꯗꯒꯤ ꯁꯕꯁꯤꯗꯤ ꯄꯤꯕꯗꯣ ꯑꯥꯗꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯏꯔꯝꯗꯝꯁꯤꯗꯁꯨꯀꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯅꯤ ꯀꯥꯏꯅ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯦꯝꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯁꯔꯀꯥꯔ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯀꯣ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯗꯤ ꯑꯩ ꯑꯗꯨꯅꯦ ꯑꯩꯅ ꯁꯤꯗ ꯑꯩ ꯅꯍꯥꯟ ꯀꯩꯅꯣꯃ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤꯀꯣ ꯀꯦꯟꯁꯔꯒꯤ ꯃꯄꯥꯎ ꯆꯦꯅꯦꯜꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯂꯧꯕꯗ ꯀꯥꯔꯀꯤꯅꯣꯁ ꯀꯩꯅꯣꯁꯤꯗ ꯀꯥꯔꯀꯤꯅꯣꯁꯅ ꯖꯦꯅꯤꯝꯁꯀꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀ ꯀꯩꯅꯣ ꯇꯧꯔ PP ꯃꯣꯗꯦꯜꯗ ꯍꯥꯡꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯤꯡꯈꯠꯂꯦꯅ ꯑꯩ ꯆꯠꯂꯨꯏ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯏꯟꯗꯤꯕꯣꯔꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯂꯧꯏꯀꯣ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ GS ꯃꯣꯏꯔꯥꯡꯊꯦꯝꯒꯤꯁꯨ ꯂꯧꯏ ꯑꯗꯣ ꯃꯣꯏ ꯍꯥꯏꯐꯦꯠ ꯑꯩꯅ ꯁꯨꯝ ꯍꯪꯕꯗ ꯃꯣꯏꯗꯤ PP ꯃꯣꯗꯦꯜꯅꯤꯅ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯃꯥꯜꯂꯦ ꯑꯇꯩ ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣꯗꯒꯤ ꯄꯩꯁꯥꯗꯣꯀꯣ ꯑꯗꯨꯃ ꯈꯔ ꯂꯩꯔꯦ ꯑꯗꯩ ꯃꯣꯏꯗꯁꯨ ꯑꯩꯅ ꯍꯪꯕꯅꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯁ ꯅꯨꯡꯗꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯃꯥꯏ ꯂꯥꯏꯌꯦꯡꯕꯁꯦ ꯆꯪꯒꯗꯕ ꯄꯩꯁꯥꯁꯦ ꯇ꯭ꯔꯁ ꯈꯔꯅ ꯑꯗꯨꯝ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦꯕꯀꯣ ꯑꯗꯨ ꯇꯧꯕꯤꯕꯗꯨꯗꯩꯗ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ 1,000ꯗꯒꯤ 5,000ꯗꯪꯒꯁꯨ ꯍꯥꯞꯄꯤꯔꯛꯄ 10 ꯍꯥꯞꯄꯤꯔꯛꯄ ꯑꯗꯒꯤ ꯀꯦꯃꯣꯒꯁꯦ ꯂꯣꯏ ꯐ꯭ꯔꯤꯗ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯀꯩꯅꯣ ꯂꯩꯔꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯂꯩꯕꯗꯣ ꯁꯤꯗꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯗ ꯃꯣꯏꯅꯁꯨ ꯑꯗꯨꯒꯤ ꯔꯨꯝꯗꯣ ꯈꯟꯅꯒꯦ ꯀꯥꯏꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯁꯕꯁꯤꯗꯥꯏꯁ ꯑꯣꯏꯕꯒꯤꯒ ꯂꯥꯛꯑꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯣꯛꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯇꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯁꯤꯡꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯩꯇꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯗꯨꯕꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯊꯪꯒꯤ
next kausanaba honabda thun layeng base ko adegi ai gi gaini yengi ba kan daida ai gi ulcer ne hara yadre gaini chet pa kan daida aina pung amar ngara ga doctor se yeng kan minute ani bo ahum bo phada bai tholak pa hai tare asmai khar pai ra ga isa da ga dum to ki aina hai khang ja la moi jam hai ja ai wakan da khan gi ba yam hai ja ni moi phat hai ra ga heta sat naw hidak thare e kai na ko ado history ga so loadra so time se history ga dum load bita dum chara ko man loadra so aina ga dum pang ha khara haijera ga dum loisan gi ba dum ain taw se ai di khara attention kitang ga hena pibira di ko hai di anaba hai sida bu phanam skal la su nara kan mi se loi pung son dei ko aduna aina hangning ba doctor da mayam am leini aduna mai matam ga kitang pibi ba do agoi di aina kano sida kainom hangning nga nga next sen kausale mathang gi dum lepsel la amni na ai thokta ya da bai kainom lei ba se ko सिमबसे खितंगा हंदरगदी हाइदी पेशेंट बै मतम पिबम थोकपदम पिबा अदुगा मागी हंगनिंगी बवादो पेशेंट खुदिंगी मानरोइदना को खरा याम गांगुसु यावनी खरा गांगदसु यावनी अद माइ सिम्टम दो मयुम दुदगी डॉक्टर मनाक चलदी फरनी हलगा आई सी तवे जो वारी जो फुल हंगब ngамदबदो admai ngamdana halakpadu natabida phajana matam pibiba adai diagnose phajana tawbiba adai test tawgado phajana tawraga admaina tawbiraga dei kitang phadau male मैम ताबीरकपसु ओइसनु हाइदी मैडम ना खलिब वखल मैम दस अदिकी फैसिलिटीज मैम गसे बिबिरकपसु ओइसनु को अदो मैडम मखा तारको जैना हंगजनिंग बसे मैडम की चैनल दा हाइदी मैडम जु हौना बा हौरक मतम दगा अवेयर ओइदबा खंगदबा मैम अंग लेबिदगी मैडम की चैनल से हना हंगक पनेगा हाइ मैडम की एक्सपीरियंस से मैम दा खंगनबा काइना अदुगी मतंग सिदा को मैडम साइना काउंसलिंग पीबा अवेयरनेस पीबसे ले नारबा सिंगदा अद सिसे कताइ मु कताइ बु क्याम तंगाइ फदगे त क्याम दरकार ओइगे हाइबसे मैडम की मोत याम नमक दरकार ओइ सिदी याम थि दरकार ओइ याम थि दरकार ओइ हाइदी कैंसर नाबगा तोप नाबगा से खेने बको कैंसर नादोरे दि आइना सु सी आई कैंसर हेक नारे हाइबद सिनमा दगो जेंग उत्पदो को एक त कैंसर नादोरे दि हेत सिदोरेन खलिने आई सुने आई से सिरेद्रा गाइना वखन द खलिने दगी आइना डॉक्टर दि येंगबसे इबन ने को खुयेंग से डॉक्टर तता द येंग बकान से आई चले आई की कनो खुगी इचे म चले दगी खुई तेम चले को चप्पा कान से डॉक्टर द वारी साब से मई से पेशेंट हान उनरनी को पेशेंट हान उनरनी अदु मथक पेशेंट पार्टी उंग तो आई थादोरगा पेशेंट से उंग थादोरगा पेशेंट पार्टी उंग को से वारी साएब को द आई दे तुम हाई दोने कोई कनो से कोई से मोइ से अइंगोंदा हाइरकपा वादुमा मागा मानब्रा नोइदा हाइरकपदु कै हाइरके एमता अइंगोंदा हाइरो ओनको हाइदि मोइना सिनी हाइरब्रा इसे गाइनको अदगी सिनी हाइरगा न मतमदु चपचाना आइदि खंगनिंगे हाइबको आइगी ओइनदि अतैदि मयाम से सिनी हाइदोकपिगनु का हाइबसे को आइदि सिनी हाइरसु था अहुम लेरिब्रा मंगा लेरिब्रा चहीम लेरिब्रा आई खंगहनदियोना अदु आइगी तौदा यादबा थबक कै अदु मतमदु लोइसनजरमगे गाइनको डॉक्टर से हाइदोने आई से हिंदोइरा आई हेक चंगबा इज इट क्यूरेबल आई क्वेश्चन से को अतै म हंगदे इज इट क्यूरेबल खतने ने अहाब डॉक्टर से दा हंगदोइ से अदुदगी अखोइ से मोइ चंगरो से डॉक्टर न कै हाइरकेना आइदि एंगोंदा म हाइब्रा मोइदना म हाइब्रा न को अदु आई सिनी हाइरकुरा न म हंगदोइने बा हाइरकते हने असिंग भाइ वासौ काइ तौदोइने बाइदि को आइदि था अहुम हिंगासु आइगी तौरम दया द बथौ हाइबम ले इचाम ले को जे क्लास 12 काय मागी लोइसलम दया द बथौ का हाइब लेदना आइदि माइन तौजगे गाइना हाइबा अदुमाइना स्माइना वखन से आम सोंदो मतम सेदा हाना नारम मिनी खंगदे हाना नारम मिना फगलक मिना का वारी सादी हेना सु वखन से कनो कंखले हाइ तारे को अनवाइगा सारगान अदुम कान ई वीडियो याम येंगे YouTube से को कनो से हेदी सर्वाइवर सिंगी कैंसर सर्वाइवर हायगा अखोइनो असि मतांग से सर्वाइवर मतांग से उन किदंग पंजरमगे सर्वाइवर हायगा अखोइनो खनरी सिन कैंसर ना फरे हायका सर्वाइवर न खल्ले को कैंसर सर्वाइवर हाइजे कैंसर हेक डायग्नोस तो बुदगी नमा सीटी बजे सर्वाइवर ने बा लायंग इबे मिसु फरबसु अदु कनो से को अदमाइना कैंसर सर्वाइवर की कनो से मोगी मयाम से येंदोनि वीडियो से को येंदोनि फरक पंगाक्तगी नि येंदोइ से इना को अदु येंगा मोय स्पाइन फरगा दि आइसु कनो तौगे काइना वखन द तुम लेय अदु काउंसलिंग से मी अदमाइना सोंदरको मतम द वारी साबी बची म याम हेल्प ओइ को इवन आइगी चैनल से याम नौरी नौबसे वीडियो मरी मंगा खतंगाई थागतप को अदगी दी अइना खितंग थागतसगेन तौबा नेट ओं थिंजन बिग्रमनिना लेपे को अदुको आइगी मरी मंगा खक्तदुदा अइंगोंदा कैंसर पेशेंट अइंगोंदा फोन तौरकोदी अदुम यामे हैबा आइदी कई सी चाय फीडबैक से याम बाहाय तारे को कई चाबा यागे सी थवैना चागेन खली याब्रा गाइना को
ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯣ ꯗꯣꯛꯇꯔ ꯑꯃꯗ ꯃꯣꯏꯅ ꯍꯪꯕꯩ ꯑꯦꯛꯁꯦꯁ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯔ ꯂꯥꯏꯅ ꯐꯪ ꯌꯥꯕꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯔ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯛ ꯁꯥꯕꯤꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗꯩꯗ ꯑꯗꯨꯝ ꯃꯤꯁꯦ ꯉꯥꯡꯉꯩ ꯋꯥꯈꯜꯂꯣꯟ ꯈꯜꯂꯝꯕꯗꯣ ꯃꯦꯗꯥꯝꯒ ꯊꯦꯡꯅꯕꯗꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅ ꯀꯣ ꯀꯨꯏꯅ ꯍꯤꯡꯒꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯗꯨꯝ ꯐꯩ ꯑꯗꯨꯅ ꯀꯥꯎꯟꯁꯤꯂꯤꯡꯁꯤꯗꯤ ꯚꯦꯔꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯚꯦꯔꯤ ꯃꯆ ꯅꯤꯗꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯦꯗꯥꯝꯅꯁꯨ ꯊꯝꯕꯤꯔꯤ ꯌꯥꯝꯅ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯑꯗꯣ ꯃꯦꯗꯥꯝꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕꯗꯀꯣ ꯇꯥꯇꯥꯗ ꯃꯦꯝꯅ ꯂꯥꯏꯌꯦꯡꯉꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇ꯭ꯔꯁ ꯑꯝꯗꯒ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯉꯥꯛꯇꯒ ꯂꯩꯕ ꯇ꯭ꯔꯁ ꯑꯝꯗꯒ ꯂꯩꯗꯅ ꯇꯧꯋꯦꯅ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨꯗꯁꯨ ꯀꯥꯎꯟꯁꯤꯂꯤꯡꯒꯨꯝꯕ ꯄꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯎꯟꯁꯤꯂꯤꯡ ꯑꯗꯨꯗꯗꯤ ꯄꯤꯗꯦꯀꯣ ꯄꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯁꯤꯗꯩꯗ ꯑꯩ ꯏꯃꯨꯡ ꯈꯛꯇ ꯑꯩ ꯏꯃꯨꯡꯗ ꯑꯩꯁꯦ ꯅꯥꯔꯒ ꯀꯦꯟꯁꯔ ꯅꯥꯔꯤꯁꯦ ꯑꯩ ꯈꯛꯇꯅꯦꯅ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯔꯝꯃꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅꯀꯣ ꯅꯪ ꯅꯥꯔꯦꯅ ꯃꯌꯥꯝ ꯆꯪꯅ ꯍꯪꯉꯒꯀꯣ ꯑꯗꯨꯕꯨ ꯀꯦꯟꯁꯔ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯁꯇꯨ ꯂꯩꯔꯀꯥꯟꯗꯗꯤ ꯃꯥꯁꯨ ꯅꯥꯔꯤ ꯑꯗꯒꯤ ꯂꯨ ꯀꯣꯛꯄꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅꯀꯣ ꯂꯨ ꯀꯣꯛꯄ ꯏꯊꯟꯇ ꯑꯣꯏꯔꯝꯕꯩ ꯇꯜꯂꯝꯕꯗꯣ ꯂꯨ ꯀꯣꯛꯄꯤ ꯃꯌꯥꯝꯅ ꯐꯅꯕꯨ ꯐꯖꯔꯦ ꯑꯩꯈꯣꯏ ꯂꯨ ꯀꯣꯛꯄꯤ ꯄꯥꯔꯇꯤꯁꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗꯗꯤꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯥꯎꯟꯁꯤꯂꯤꯡꯒꯨꯝꯕ ꯄꯤꯕꯒꯤ ꯁꯦꯟꯇꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯁꯀꯨꯝꯕ ꯁꯨꯃꯥꯏꯅꯒ ꯂꯩꯕꯁꯤꯗꯤ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯂꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯕꯕꯤꯅꯥꯗ ꯀꯩꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯕꯕꯤꯅꯥꯗꯤ ꯆꯠꯂꯨꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯇꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦꯀꯣ ꯑꯗꯨ ꯑꯩ ꯂꯥꯛꯑ ꯃꯇꯨꯡꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯃꯌꯥꯝ 1-to-1 ꯀꯥꯎꯟꯁꯤꯂꯤꯡ ꯍꯥꯏꯇꯥꯔꯦ ꯏꯁꯛꯇꯤ ꯎꯅꯗ꯭ꯔꯒꯁꯨ ꯑꯩ ꯐꯣꯟꯗ ꯐꯅꯌꯥꯝ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯦꯀꯣ